Kokomina Sangai Festival boycott Taure Haina Surjit Kumana Phongdokre State asida laiba PR lengak asina IDP sing amadi iramda masigi miyamda thamkhiba thajaba sing adu thabak oina onthoktana thamlaga Sangai Festival asi nampu hapu tawduna pangthoknaba honaraklabadi Kokomi amasung lamdam asigi miyamna su Sangai Festival asi boycott taure IDP singi committee singna lawrakliba phirep asi Kokomi nasu mapung phana saugali haina Manipur Press Club da pangthokiba pawgi mifam amada Kokomi gi ko convener ywkhre Surjit Kumar Khumana phongdokre mahana makha tara hai malem gi miyam da mahusa gi phipam da hanjilakle haina udnabagi thawongda iramda masibu nungsiba saduna Sangai Festival pangthoknaba honariba se yaningde loinana Manipur gi atangbalan ama oiriba Sangai bu malem gi miyam da hena masakhanganaba iramda masigi nat amadi culture yokhanaba festival asina economy da khara makhai mateng oiragani haibagi mapal thongi phajaba miyeng ama thamlaga Sangai Festival pangthoknaba honarakpa asida irang asina awasai thengnanglaba IDP sing asina festival ase pangthoknaba honariba asigi mayakta lakhibane IDP singna masa masa gi mayamda hanjilaba serasida free moment phanghalaba amade irang ase loiselaba matungda Sangai Festival kumai asi pangthokpada karisu akaiba laite pangthokpiyo haike Maitegi khul nakna lambi semjilakle haibagi wahauda pukhau laitan pokpida irang horakre laitan pokpida excavator sizinaduna miyamna lambi toukhre Imphal East District ki Sagolmang Police Station na konba pukhau laitan pokpi maikaiga thangnaba singkaklaga Kuki singna lambi semjilakle maitei khulnak senna lambi semlakle haibagi wahauda pukhau laitan pokpida miyamna irang horakre Thaudo adu ngase yupung 13 rom tarakpada thokibane phawlok nanaba miyamna thawrang tawnarakpada labuka tainana leiriba chingda lambi semba urakpadagi miyamna manak nakpada leiba CRPF ki post satuna lambi semjilaki basi thingnana bataksinke pausna makhatana hai maikai adomda lambi sembagi wafam amata laite haina CRPF ki kangbuna miyam aduda thajaba pike adumak oinamak singkakliba dudi yanaba ama leitri phawba makhatana thabak tawba yaroi haina thingkhre haina pawdongke aduba miyam aduna CRPF ki person singna hairaba wafam sing adu thajakhide maduna maram oiraga mafam aduda sangduna yengminarusi haina taksilake pausina hai Kuki gi khulmeya nakna huzuki matamda mangjawnana pawpidana amasung section tharang lokhatpa tawdana hektamak sangsilba haibasi sumloi haiduna yakhide matamama lawnaraga sanglaga yengminasi haina phongdorakhe miyam aduna marak nakpada khundariba komphurki miyosingdasu singkakpa amasung lambi semi hairibadu punna yengminaru naba hawdokhe adubu makhoidi yawbu ngamloi haiduna leithorai hairi wahawadudagi miyamna maru oiba lambi asi excavator sizinaduna tawkhairaga lambi phawna hankidre maduna maram oiraga security force ingi sathokasinda chawna khudong sadaba mayokna hale hairi pawadu tabutagi maikai adomda Imphal East ki SP additional SP amasung SDO na singba officer sangsinduna miyangwa wari sanari haide Kuki gi kut tokhre haide Laibaki honsik oiriba phiba masina maram oiraga hayeng November amada pangthokadaba chin Kuki mijo phuruki yamna maru oiba kumhai kut festival pangthoklaroi haina state level kut committee SLK sina thadropo chero lamana phongdorakle Sexual assault Satharuba Makura court na sahi kungi miat pi khre mayamna pokpa sahi nauribi masanupi da sexual assault Satharuba thonawjam Tej Kumar sahi yankhimari koba mioi ama sahi kun jail da thabak suduna leibagi miat pi khre fast track special court number 2 na sathakiba sentence hearing gi tungda thonawjam Tej Kumar da sahi kungi miat pi batanatana lupa lakh ama tha taruki manungda fine oina pi na bakhangan khe hairiba senpham asigi manungda victim oiribi nupi masa adu khunda ta haunaba lupa lising humdra pigadabane masigi chumathakta state lengakna tha amagi manungda nupi masa aduda lupa lakh mari compensation oina pigadabane khangan khe karigumba thaunawjam Tej Kumar na senpham masi piba ngamdragadi tha ahum sangna jail da thamgadabane panba yabadi thaudo adu kumja 2017 gi October 8 ki numidang pung 8 tabada nupi masa aduda sexual assault sathaki haibagi matangda nupi masa asigi apokpana Imphal East ki women police station da wakalakhibane hairi CMST PMJAY gi senthom pithokpiyo haina taksiladuna wakat khongjang satkhre Chief Minister gi haksel gi tengbang CMST amasung Pradhan Mantri Jan Arogya Yojana PMJAY gi oina private hospital singda pithoktana leiriba senthom sing pithoku haiba demand tawraduna dialysis patient singna Imphal gi Kaisampata rally satkhre laingak no senthom pithoraktabana maram oiraduna private hospital singna makha tana CMST amasung PMJAY gi makhada layangbagi thabak tawba lep
ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯑꯅꯥꯕꯁꯤꯡꯗꯗꯤ ꯁꯥꯊꯤꯔꯕ ꯆꯩꯊꯦꯡ ꯑꯃ ꯅꯪꯍꯜꯂꯦ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕ ꯌꯥꯅꯅꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯥꯏꯂꯥꯏꯁꯤꯁ ꯄꯦꯁꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯔꯦꯂꯤ ꯑꯗꯨ ꯆꯠꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯌꯧꯁꯤꯜꯂꯛꯄꯗ ꯊꯨꯅ ꯌꯥꯡꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯀꯌꯥꯃꯔꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯦꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯗꯅꯕ ꯍꯣꯠꯅꯈꯤ ꯃꯈꯣꯏꯅ ꯒꯕꯔꯅꯔ ꯎꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯒꯕꯔꯅꯔꯒꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯂꯩꯕꯅ ꯎꯅꯕꯗꯤ ꯐꯪꯈꯤꯗꯦ ꯂꯩꯉꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯖꯔꯝꯕꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯒꯕꯔꯅꯔꯅ ꯈꯟꯊꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯦ ꯍꯧꯈꯤꯕ ꯇꯥꯡ 18ꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4ꯔꯣꯝ ꯇꯥꯕꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯀꯩꯕꯤ 8 ꯈꯨꯜꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ CH ꯑꯃꯨꯅꯥꯎ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:45 ꯇꯥꯕ ꯃꯇꯝꯗ ꯆꯤꯡꯊꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯁꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯛꯄꯗꯒꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯣꯀꯦꯁꯣꯔ ꯌꯥꯎꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ARPSF ꯑꯃꯁꯨꯡ ꯈꯨꯜꯒꯤ ꯌꯨꯠꯁꯤꯡ ꯌꯥꯎꯅ ꯂꯦꯞꯇꯅ ꯊꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯑꯃꯨꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯀꯃꯥꯟꯗ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯐꯣꯡꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯅꯥꯏ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯈꯔꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕꯗꯨ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤꯅ ꯊꯥꯗꯣꯔꯛꯄ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯕꯣꯗꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯐꯣꯡꯗꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 15ꯗ ꯂꯧꯈꯤꯕ ꯖꯣꯏꯟꯠ ꯔꯤꯖꯣꯂꯨꯁꯟ ꯑꯃꯅ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯦꯁꯀꯤ ꯐ꯭ꯔꯤꯗꯝ ꯑꯁꯤ ꯁꯧꯒꯠꯅꯕ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯦꯚꯔ ꯇꯧꯗꯨꯅ ꯄꯥꯎ ꯐꯣꯡꯗꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯃꯤꯐꯝꯅ ꯂꯣꯀꯦꯜ ꯀꯣꯗ ꯑꯣꯐ ꯀꯟꯗꯛꯀꯤ ꯀ꯭ꯂꯣꯖ 16ꯗ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯃꯕꯨ ꯀꯅꯥꯒꯨꯝꯕ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯄꯥꯎ ꯐꯣꯡꯕ ꯅꯠꯇ꯭ꯔꯒ ꯐꯣꯡꯗꯅꯕ ꯈꯪꯍꯜꯂꯛꯄ ꯋꯥꯐꯝꯁꯤꯡ ꯑꯦꯗꯤꯇꯔꯁꯤꯡꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯈꯤ ꯑꯟꯚꯦꯔꯤꯐꯥꯏ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯄꯨꯈꯤꯒꯗꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯨꯅ ꯖꯔꯅꯦꯂꯤꯁꯠ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯏꯃꯦꯖ ꯁꯣꯛꯍꯟꯒꯗꯕ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯁꯨ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯁꯂꯤꯗꯤꯡ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡ RIINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯔꯣꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ KG ꯀꯦꯟꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯠ ꯑꯣꯐ ꯅꯥꯒꯥꯂꯦꯟ RIINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯔꯣꯏ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯀꯣꯔꯠꯀꯤ ꯏꯁꯨ ꯂꯩꯕ ꯃꯔꯝꯅ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯂꯣꯏꯕꯒ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ KG ꯀꯦꯅꯤꯌꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯅꯟ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡ RINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯄꯤꯗꯅꯕꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯅꯟ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯤꯗ ꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ RINꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ RIN ꯑꯁꯤ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕꯁꯤꯡ ꯏꯟꯗꯤꯖꯤꯅꯁ ꯏꯟꯍꯦꯕꯤꯇꯦꯟꯠ ꯑꯣꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯃꯄꯨꯡ ꯐꯥꯅ ꯍꯦꯟꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯀꯅꯥꯕꯨ ꯃꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ RIINꯒꯤ ꯃꯈꯥꯗ ꯅꯥꯒꯥꯂꯦꯟꯒꯤ ꯑꯁꯦꯡꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ ꯁꯦꯄꯔꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅꯗꯤ RINꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯏꯟꯗꯤꯖꯤꯅꯁ ꯁ꯭ꯇꯦꯇꯁ ꯍꯥꯏꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯀꯗꯕꯅꯤ ꯃꯁꯤ ꯁꯦꯝꯖꯤꯟꯕ ꯌꯥꯔꯣꯏ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯀꯆꯥꯔꯤ ꯒꯥꯔꯣ ꯃꯤꯀꯤꯜ ꯀꯥꯔꯕꯤ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯂꯤꯁꯠ RINꯒꯤ ꯃꯈꯥꯗ ꯂꯧꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯀꯣꯔꯠꯀꯤ ꯕꯔꯗꯤꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯅꯕ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯦ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯅ RIINꯒꯤ ꯃꯈꯥꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯂꯥꯞꯁꯦꯁ ꯃꯌꯥꯝ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅ
ꯍꯣꯠꯅꯕꯅꯤ ꯃꯃꯥꯡꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯌꯦꯠꯅꯔꯤꯕꯅꯤ ꯆꯌꯦꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯦ ꯃꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯅꯥꯒꯥꯂꯦꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯃꯁꯨꯡ ꯀꯁꯇꯃꯔꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ RIINꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯕꯣꯗꯤꯁꯤꯡꯒ ꯈꯟꯅꯔꯒ ꯁꯦꯝꯒꯅꯤ ꯅꯥꯒꯥꯂꯦꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯡꯒꯥꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯒꯨꯂꯦꯁꯟ 1873ꯒꯤ ꯃꯇꯨꯡꯏꯟꯅ ꯅꯥꯒꯥꯂꯦꯟꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯈꯛꯇꯃꯛ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯂꯝ ꯑꯃꯁꯨꯡ ꯈꯨꯟꯗꯥ ꯂꯩꯇꯥꯕꯒꯤ ꯔꯥꯏꯠ ꯑꯗꯨ ꯐꯪꯍꯟꯒꯅꯤ ꯍꯥꯏꯈꯤ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ SP ꯊꯧꯕꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯁꯤꯜꯂꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯤꯡꯉꯣꯜ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜ ꯆꯍꯨꯝꯂꯣꯝ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ SP ꯃꯅꯣꯖ ꯄ꯭ꯔꯚꯥꯀꯔ M ꯅ ꯍꯥꯏꯈꯤꯕꯗ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯆꯪꯉꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤꯅꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ SDPO ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯍꯔꯤꯌꯥꯅꯥꯗꯒꯤꯅꯤ ꯃꯈꯣꯏꯅ ꯂꯥꯞꯅ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥꯃꯛꯅꯤ ꯅꯁꯜꯃꯛꯅꯤ ꯈꯟꯕꯤꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯕꯛ ꯈꯔꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯝꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯋꯦꯁ ꯕꯦꯡꯒꯥꯜꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯦꯜꯂꯛꯄ ꯃꯇꯨꯋꯥ ꯂꯨꯄꯥ 50 ꯄꯤꯕ ꯍꯤꯟꯗꯨ ꯀꯥꯔꯗ ꯑꯃ ꯄꯥꯏꯔꯒ ꯁꯤꯇꯤꯖꯦꯟꯁꯤꯞ ꯇꯥꯟꯅꯕ ꯌꯥꯔꯦ ꯍꯥꯏꯔꯤ ꯙꯔꯃꯒꯤ ꯑꯋꯣꯠ ꯑꯅꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯋꯦꯁ ꯕꯦꯡꯒꯥꯜꯗ ꯆꯦꯜꯂꯛꯈꯤꯕ ꯕꯦꯡꯒꯥꯂꯤ ꯍꯤꯟꯗꯨ ꯀꯥꯁ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯤꯕ ꯃꯇꯨꯋꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯨꯄꯥ 50ꯗꯒꯤꯅ 100 ꯄꯤꯔꯒ ꯍꯤꯟꯗꯨ ꯀꯥꯔꯗ ꯑꯃ ꯂꯧꯔꯒ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅꯕ ꯑꯥꯙꯥꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯇꯥꯟꯅꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯏꯁꯨ ꯇꯧꯅꯕꯒꯤꯗꯃꯛ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯀꯦꯝꯞ ꯀꯌꯥ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯍꯤꯟꯗꯨ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯁꯤ ꯏꯁꯨ ꯇꯧꯅꯕꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯏꯂꯦꯛꯁꯟ ꯃꯌꯥ ꯑꯁꯤꯗ ꯀꯦꯝꯄꯦꯟ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯑꯦꯄ꯭ꯂꯤꯀꯥꯟ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯨꯄꯥ 50ꯗꯒꯤꯅ 100ꯒ ꯂꯣꯏꯅꯅ ꯐꯣꯇꯣꯒ꯭ꯔꯥꯐ 2 ꯌꯥꯎꯅ ꯑꯐꯪꯕ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯃ ꯄꯤꯔꯒ ꯍꯤꯟꯗු ꯀꯥꯔꯗ ꯂꯧꯅꯕ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯅꯔꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯨꯇꯨꯋꯥ ꯃꯍꯥꯁꯪꯘ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯥꯔꯗ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯥꯙꯥꯔ ꯑꯃꯁꯨꯡ ꯐꯣꯇꯣꯒ꯭ꯔꯥꯐ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯟꯗු ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯁꯤ ꯏꯁꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯒꯣꯄꯥꯜ ꯅꯒꯔꯗꯒꯤ ꯁꯦꯐꯥꯂꯤ ꯃꯣꯟꯗꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯀꯥꯔꯗ ꯑꯁꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯏꯁꯨ ꯇꯧꯕꯅ ꯃꯁꯤꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯆꯨꯡꯒꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯨꯇꯨꯋꯥ ꯀꯥꯔꯗ ꯑꯁꯤꯅ ꯃꯈꯣꯏ ꯍꯤꯟꯗꯨꯅꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯋꯦꯁ ꯕꯦꯡꯒꯥꯜꯒꯤ ꯍꯤꯟꯗꯨ ꯀꯥꯁ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯇꯨꯋꯥ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯗꯣꯀꯨꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯨꯇꯨꯋꯥ ꯀꯥꯔꯗ ꯑꯁꯤ ꯏꯁꯨ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯙꯔꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯜꯂꯛꯈ꯭ꯔꯕ ꯍꯤꯟꯗꯨ ꯁꯤꯈ ꯕꯨꯙꯤꯁꯠ ꯖꯩꯟ ꯄꯥꯔꯁꯤꯁ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯁꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯕꯅꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯍꯥꯏꯔꯤꯕ ꯙꯔꯃ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯔꯤꯂꯤꯖꯤꯌꯁ ꯁꯥꯔꯚꯤꯁ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯦꯜꯂꯛꯈꯤꯕ ꯃꯨꯇꯨꯋꯥ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯣꯀꯨꯃꯦꯟꯠ ꯐꯪꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ ꯑꯁꯤ ꯕꯦꯡꯒꯥꯂꯤꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯗꯤꯚꯥꯏꯗ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯅ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯈꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯔꯦꯀꯣꯔꯗꯅ ꯁꯥꯈꯤꯅꯤ ꯍꯥꯏꯅ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯁꯤꯟꯗꯨꯅ BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ 150ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯑꯃꯗꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ 94ꯔꯛ ꯁꯨꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔ ꯌꯥꯎꯅ ꯄꯥꯔꯇꯤꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯝꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯤꯡꯊꯤꯅ ꯈꯥꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯀꯤꯂꯣꯃꯤꯇꯔ
kilometer taraki sanction tawrakiba adugi matungina 2010 amadi 2011 da border fencing khanaba matam adugi lengakna kanna honaki adumoinamak matam aduda isam koba civil society asina border fencing tawgudoriba mafam aduda Manipur gi lam mangi haiduna thinki masida natana British India gi matamda free movement regime FMR asina kalani maki marakta kilometer kaya sangtuk sangsin yarambage habdu India gi Prime Minister Dr. Manmohan Singh gi matamda nakalani gi marakta kilometer nifu phawa sangbada bija yaudana sangba yarambadu kilometer tarada hanke mahana hai Indira Gandhi na pokpada gi siba phawada freedom fighter oinambata natana miyam gi yaifada pathabak tharam kya tawrame mahakpuning singduna numit ase National Integration Day haina su palan tawri loinana Iron Man haina khangnariba Vallabhbhai Patel ase India na ningkhar tamlaba matungda Deputy Prime Minister amadi Home Minister oiramba India ase mapangal kanba saukhatnaba amadi mimanaba ngamnaba kandu phirep lawkhiba misak amani haike